Good morning everyone. Welcome to my third vlog. Ngasidi mayamga punna gumpa chalusiko haidi monastery da ko. Monastery da ngasi se lai khram mani midam tae akoram da haidi yausang ho bani midor mani ko ngasi se. Adu yam ngali ko pung ama ta ba ngai pung ama ta ban pung ani da gari lakani hai ko. Adu mapan tho yeng su mam lerme. Nong su mangi do imadi pung bar da holaga lai khram lerme ko. Lai thamai su thalame ising su kalame. Aduga madi losan bajat khre ko. Tuna isu losalage chanaba haidi sise phembu hae ko gumpa chatpada puna ba. Adu ai nupa ge amaga ai ge amaka ni ko purise horen lai khoramdi yauna ba ina. Monastery ki donation hamne ko aduna ayambada sumaina envelope ta mingirga pine ko. Aduna akhoi gi isu isalini. Imadi losan be am thobani na madi losan be loikre ko aduna ai am losalasi. Ngasi di traditional way balai khoram japani na magi bokho ina se chiko do le sabi kai de amana sumaina cham na haidi manung gi hanju siga mapan gi siga selaga loire ko yamna di lubana te ko si set pa ko ado aidi mauni na haidi yum palabani na yum pali khangge bani ko sida mamang da ina happy se machu machu oi base pangde na haisi ko pin nama phajilani ngasi di yamna ingi ko dong sumang bani na duna ko duna lilag chase ko punga amaga mi kunna dai mu chali ko ki ba soi da bani na mascara ga lipstick ka sangra di loire ko ai ge ko aduna losan ma loire to gari lak pa ngai rasi gari su yor ka dore na hai bani ko sumaina ni ko ina chatori se gari yore e hingni ko khoina hodi gari thori se ko pung ani ga min manga mu chale ko mafam se khara lapi ko aduna hujik pung taruka minute manga mu chale ko khoini yor ko da ko adu yinga ba yinga da se mi mayam le ram se one khoini hujik chali ba stage se sigi a ma thak ta ki ni yam lapi ba chatori se aduna khoi ma gi matung ina dana tamna ni ko chatori se ko mi singse ahing dagi laga li in hai ko aduna tumna ba adigi moi chang thangna ba singse loina pura kanda gumpa gi nakanna dum thonga kana dum chai na hai ko lambi da khoi ma se mu kan se thengna re lai khor mum thengna re na mu kino se phi se sida di khada hai ko khada se yamna luong da su sen nei asibi da su siran nei adigi lai khor ma da su loin siran nei ko machu myam lei ko engon da su pisa thadar mo ne pisa leinyo yore ko koi makha de ye sum ka khalak pa da ko mathak yob si yong ne mi mayam sem ti yong yam am ni ko nungdang Bhutan de gilak pa Nepal de gilak pa adigi Tibet de gilak pa mi de mayam le ni ko sai se line da ni ko na le pi se sida gumpa manung yong na pa chang doi ni ko mi mayam lepna ba se urak pa da ni ko sai matang sida kaino ni sange ba khoi gi hiyang thangi bor lai khor ma chat pa do ning sange hing sidagi ni ko mi ne laga line lepna ri mayam se sini ko gumpa se ko gumpa manung na chang doi ni ko che changure gumpa manung do photocopy ya den hai ko lor matung da thole amu donation do pirame aduga yum gi oina koi gi mera kat pa haidora kaino to mera kat pa changi ni ko moi masing irga pire ko kaya ka toino ni ko mi me amna kanaram bagi ni swagi me am sina ko da ima su swaida khoi chanupi ki iche ki adigi akhoi gi mam kali ko mera kat pa lore ka thokle akhoi se duga sele se choten hai ko se da ko ado lei ba gumpa se haidi magi surrounding se ko smai lei ba gumpa se ko ado mai surrounding se ngamaga di ahumrak mangarak kumba do mai na koi ne ba do na ado da khoi chu koi bichali ni ko koi ma lai khoram dan koi bichali ko pung tare makhai mung ta sala bani ko swaida ko no sumaina round se hanjan na ko ra chatoi ni aina photo copy ge aina photo mung copy ni ko photo kapa boin hangi ni mai se ko ai su ware ma mutung ina ba da ko ai kya khang da bani na so ai gi leiri jaga sina mi ge se nung si do ko ana ba kai ka myam le ba se hai di phai ko yora e atopa mafam amada dos oi faina ye ko khot pa se yeng ba yam na phajai aseng mi oi ni yeng adi phajai ko
ꯁꯤꯗꯗꯤ ꯐꯣꯇꯣ ꯅꯝꯕ ꯈꯣꯠꯄꯁꯤ ꯌꯥꯏꯌꯦꯀꯣ ꯑꯩꯅ ꯍꯪꯉꯦꯀꯣ ꯃꯣꯏ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯑꯃꯗꯀꯣ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯣꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯏꯃꯥꯁꯨ ꯁꯤꯗ ꯂꯥꯏꯒꯤ ꯀꯩꯅꯣ ꯀꯠꯂꯤ ꯄꯩꯁꯥ ꯀꯩꯀꯥ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯃꯆꯥ ꯃꯆꯥ ꯑꯣꯏꯅꯀꯣ ꯑꯗꯣ ꯑꯆꯧꯕ ꯑꯣꯏꯅ ꯂꯩꯕꯁꯨ ꯌꯥꯎꯋꯤ ꯔꯤꯝꯕꯨꯆꯤꯅ ꯑꯩꯈꯣꯏ ꯏꯃꯥꯗ ꯁꯤꯗ ꯍꯤꯗꯥꯛ ꯄꯤꯔꯤꯅꯤꯀꯣ ꯃꯥ ꯕꯣꯇꯜ ꯄꯨꯔꯒ ꯂꯥꯛꯆꯩꯅꯤ ꯃꯁꯥꯅ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯌꯦꯡꯉꯨ ꯂꯩꯆꯤꯟ ꯑꯃꯨꯛ ꯊꯥꯔ ꯂꯩꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯥ ꯁꯥꯔꯝꯕꯅꯦꯕ ꯑꯗꯣ ꯂꯩꯆꯤꯟ ꯊꯥꯔ ꯂꯩꯔꯝꯃꯦ ꯃꯤꯈꯩꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕꯁꯤ ꯃꯌꯥꯝ ꯆꯪꯅꯔꯤꯅꯤꯀꯣ ꯏꯃꯥꯅ ꯍꯥꯏꯅꯤ ꯁꯤꯒꯤ ꯕꯦꯜꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯀꯥꯟꯗ ꯃꯈꯣꯟꯁꯦ ꯇꯥꯒꯗꯕꯅꯤꯌꯦ ꯑꯩꯉꯣꯟꯗꯁꯨ ꯈꯨꯔꯨꯝ ꯂꯥꯛꯑꯣꯏꯅꯀꯣ ꯁꯤꯗ ꯏꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ ꯏꯔꯤꯁꯦ ꯃꯅꯨꯡ ꯈꯛꯇꯪ ꯏꯕ ꯅꯠꯇꯦꯀꯣ ꯃꯄꯥꯟꯁꯨ ꯃꯅꯨꯡꯁꯨ ꯂꯣꯏꯅꯕꯪꯅꯤꯀꯣ ꯏꯔꯤꯁꯦꯀꯣ ꯕꯨꯇꯤꯌꯥ ꯂꯦꯡꯒ꯭ꯋꯦꯖ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯕꯁꯦ ꯍꯥꯏꯗꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯁꯤꯗ ꯈꯥꯗꯥ ꯃꯌꯥꯝ ꯂꯪꯈꯠꯂꯤꯁꯦ ꯑꯁꯤꯗ ꯂꯪꯈꯠꯄ ꯐꯩ ꯍꯥꯏꯀꯣ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯏꯃꯥꯁꯦ ꯑꯃꯨꯛ ꯁꯣꯝꯗ ꯅꯨꯡꯁꯦ ꯇꯔꯦꯠꯂꯛ ꯂꯣꯟꯈꯠꯂꯒ ꯊꯝꯃꯣꯌꯦ ꯑꯗꯨꯅ ꯊꯝꯃꯤꯅꯤꯀꯣ ꯑꯩꯁꯨ ꯊꯝꯃꯝꯃꯦꯀꯣ ꯑꯁꯤꯗ ꯅꯨꯡꯗ ꯏꯔꯤꯕ ꯃꯌꯦꯛ ꯃꯌꯥꯝꯁꯦꯀꯣ ꯀꯩꯅꯣꯅ ꯈꯨꯠꯅ ꯍꯛꯑꯀꯥꯟꯗ ꯏꯕꯅꯦꯅ ꯍꯥꯏꯀꯣ ꯊꯥꯏꯅ ꯍꯟꯅꯨꯕ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯗ ꯑꯗꯨꯃꯥꯏꯅ ꯅꯨꯡ ꯍꯛꯑꯒ ꯑꯗꯨꯝ ꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯒ ꯑꯗꯨꯝ ꯆꯥꯔꯝꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯅ ꯍꯥꯏꯀꯣ ꯊꯣꯛꯂꯛꯑꯦ ꯁꯤꯅ 3ꯔꯛ ꯁꯨꯕ ꯑꯣꯏꯔꯝꯒꯅꯤꯀꯣ ꯀꯣꯏꯕ ꯂꯣꯏꯔꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯝꯄꯥꯛꯁꯤꯗ ꯐꯝꯃꯀꯥꯟꯗ ꯕꯨꯙꯤꯁꯀꯤ ꯃꯣꯡ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣ ꯄꯥꯔꯤꯅꯤꯀꯣ ꯂꯥꯏꯔꯤꯛ ꯄꯥꯔꯤꯅꯤꯀꯣ ꯁꯤꯅ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯂꯤꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥꯅ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯀꯩꯅꯣꯗꯨꯅꯤꯀꯣ ꯕꯨꯙꯤꯁꯀꯤ ꯃꯣꯡꯇꯨꯅꯤꯀꯣ ꯁꯤꯗꯗꯤ ꯂꯥꯃꯥ ꯍꯥꯏꯌꯦꯕꯀꯣ ꯂꯥꯃꯥꯒ ꯑꯩꯈꯣꯏ ꯆꯠꯂꯤꯅꯤꯀꯣ ꯑꯥꯗ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯀꯥꯟꯗ ꯀꯩꯅꯣ ꯂꯩꯌꯦꯅ ꯍꯥꯏꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕꯝ ꯑꯃꯀꯣ ꯃꯤ ꯃꯌꯥꯝ ꯆꯠꯅꯔꯤꯅꯤ ꯍꯅꯨꯕ ꯍꯅꯨꯕꯤ ꯆꯠꯄ ꯉꯝꯗꯕꯁꯤꯡꯁꯦ ꯃꯆꯥ ꯃꯁꯨꯅ ꯂꯣꯏꯅꯕ ꯍꯥꯏꯗꯤ ꯁꯝꯕꯤꯔꯒ ꯁꯦꯟꯅꯕꯤꯔꯀꯥꯟꯗ ꯂꯣꯏ ꯂꯥꯛꯏꯀꯣ ꯁꯤꯅ ꯔꯤꯝꯕꯨꯆꯤ ꯑꯃ ꯍꯥꯟꯅ ꯂꯩꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯒꯤ ꯄꯣꯠꯂꯣꯏꯈꯤꯕ ꯃꯐꯝꯅꯦꯅ ꯍꯥꯏꯀꯣ ꯃꯈꯥꯁꯦ ꯁꯨꯝ ꯀꯨꯝꯊꯔꯀꯥꯟꯗ ꯁꯤꯗ ꯌꯦꯡꯉꯨꯅꯦ ꯃꯤ ꯃꯌꯥꯝꯁꯤꯅ ꯍꯥꯏꯗꯤ ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯕꯅꯦꯅ ꯃꯁꯥꯒꯤ ꯁꯝꯒꯨꯝꯕ ꯈꯨꯖꯤꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯦ ꯀꯛꯑꯀꯥꯟꯗ ꯁꯤꯗ ꯃꯩ ꯊꯥꯗꯣꯛꯅꯩꯌꯦꯕꯀꯣ ꯗꯨꯀꯥꯟꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯤꯀꯣ ꯁꯤꯗ ꯁ꯭ꯇꯣꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯏꯒꯤ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯑꯗꯩ ꯙꯨꯞꯀꯨꯝꯕꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯥꯅꯕ ꯙꯨꯞꯇꯣ ꯁꯤꯗꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯄꯦ ꯍꯥꯏꯕꯀꯣ ꯄꯦꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯑꯗꯒꯤ ꯑꯆꯥꯄꯣꯠ ꯌꯣꯟꯕ ꯗꯨꯀꯥꯟ ꯃꯌꯥꯝ ꯑꯃ ꯍꯥꯡꯉꯤꯀꯣ ꯁꯤꯗ ꯁꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯈꯣꯠꯕꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯨꯖꯤ ꯑꯗꯨꯝ ꯍꯥꯏꯔꯁꯤꯀꯣ ꯕ꯭ꯔꯦꯁꯂꯦꯠ ꯈꯨꯖꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯂꯩꯅꯩꯀꯣ ꯃꯤꯈꯩꯁꯦꯀꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯂꯤꯛ ꯑꯗꯨꯃꯥꯏꯅꯀꯣ ꯑꯃꯨꯛ ꯀꯨꯝꯊꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯂꯝꯕꯤꯗ ꯑꯃꯨꯛ ꯃꯪꯒ꯭ꯔꯥ ꯑꯐꯨꯠꯄꯒ ꯀꯩꯅꯣꯗꯣ ꯄꯥꯟ ꯑꯐꯨꯠꯄꯒ ꯂꯩ ꯌꯣꯜꯂꯝꯃꯦꯅ ꯑꯃꯨꯛ ꯂꯩꯒꯦꯅ ꯑꯃꯨꯛ ꯍꯥꯏꯔꯦꯀꯣ ꯆꯦꯔꯪꯗꯣ ꯄ꯭ꯂꯥꯁꯇꯤꯛꯇꯣ ꯁꯤꯗꯗꯤ ꯕꯦꯟ ꯇꯧꯕꯅꯤꯅ ꯈꯕꯔꯗ ꯉꯥꯛꯇ ꯑꯌꯥꯝꯕꯅ ꯄꯤꯀꯣ ꯁꯤꯗꯗꯤ ꯃꯤꯁꯦ ꯌꯥꯝ ꯌꯥꯝꯃꯤꯀꯣ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯑꯌꯥꯝꯕꯅ ꯚꯨꯇꯥꯟꯒꯤ ꯃꯤ ꯉꯥꯛꯇ ꯂꯥꯛꯑꯦꯅ ꯍꯥꯏꯀꯣ ꯚꯨꯇꯥꯟꯒꯤ ꯃꯤꯈꯩꯁꯦ ꯕꯨꯙꯤꯁ ꯑꯣꯏꯕꯅꯤꯅ ꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯁꯦ ꯌꯥꯝ ꯂꯥꯛꯑꯦꯅ ꯍꯥꯏꯀꯣ ꯑꯩꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯂꯥꯃꯥꯗꯨꯅꯤꯀꯣ ꯁꯦ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯕꯤꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯀꯗꯕꯅꯦꯅꯀꯣ ꯐꯣꯇꯣꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯂꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯂꯥꯏꯒꯤ ꯀꯣꯟ ꯑꯗꯨꯒꯨꯝꯕ ꯑꯗꯒꯤ ꯈꯪꯗꯦꯗ ꯕꯨꯙꯤꯁꯀꯤ ꯑꯣꯏꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯌꯣꯜꯂꯤꯀꯣ ꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯏꯁꯥꯅ ꯀꯩꯅꯣ ꯅꯠꯇꯕꯅꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯔꯛꯄ ꯅꯠꯇꯕꯅꯤꯅ ꯚꯦꯂꯨꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗꯅ ꯊꯥꯡꯒꯨꯝꯕ ꯁꯤꯒꯨꯝꯕ ꯎꯅ ꯁꯥꯕ ꯄꯣꯠ ꯆꯩꯒ ꯃꯌꯥꯝ ꯌꯣꯜꯂꯦ ꯒꯥꯔꯤꯁꯤ ꯌꯥꯝꯅ ꯆꯤꯜꯂꯤꯀꯣ ꯉꯁꯤꯗꯤ ꯒꯥꯔꯤ ꯐꯪꯗꯕꯒꯤ ꯃꯤꯒꯩꯁꯦ ꯌꯥꯝ ꯋꯥꯅꯩꯌꯦꯕ ꯍꯥꯏꯗꯤ ꯒꯨꯝꯄꯥ ꯌꯧꯅꯕ ꯒꯥꯔꯤ ꯄꯨꯁꯟꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯃꯈꯥꯗ ꯂꯩꯍꯧꯋꯦꯕ ꯑꯗꯨꯒ ꯒꯥꯔꯤ ꯈꯝꯃꯝꯃꯒ ꯑꯩꯈꯣꯏꯁꯦ ꯇꯦꯛꯁꯤ ꯑꯃꯨꯛ ꯂꯧꯔꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯏꯁꯥꯒꯤ ꯒꯥꯔꯤ ꯌꯥꯎꯔꯁꯨ ꯃꯊꯛ ꯌꯧꯅ ꯆꯠꯄ ꯌꯥꯗꯦꯕ ꯑꯗꯨꯅ ꯄꯩꯁꯥ ꯑꯃꯨꯛ ꯊꯤꯔꯒ ꯆꯠꯂꯤꯅꯤꯀꯣ ꯍꯜꯂꯛꯑꯦ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯒꯨꯝꯄꯥꯗꯒꯤꯀꯣ ꯌꯨꯝꯗ ꯍꯜꯂꯁꯦꯅ ꯄꯨꯡ ꯀꯩꯅꯣ ꯇꯥꯔꯝꯃꯅꯤ ꯄꯨꯡ 12:00 ꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯁꯦꯀꯣ ꯊꯣꯛꯂꯛꯑꯦ ꯂꯝꯕꯤꯗꯁꯨ ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯝꯃꯦ ꯑꯗꯣ ꯄꯨꯂꯤꯁ
ꯁꯤꯛꯀꯤꯝꯒꯤ ꯄꯨꯂꯤꯁ IRB ꯀꯥꯡꯕꯨ ꯗ꯭ꯌꯨꯇꯤ ꯌꯥꯝ ꯇꯥꯏꯀꯣ ꯁꯤꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯐꯤꯛꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦꯕ ꯆꯥꯛ ꯑꯃꯨꯛ ꯆꯥꯊꯣꯛꯑꯦꯀꯣ ꯂꯝꯕꯤꯗ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯃꯒꯀꯣ ꯑꯩꯈꯣꯏ ꯇꯤꯐꯤꯟꯁꯦ ꯀꯩꯅꯣꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯑꯣꯏꯅ ꯊꯣꯡꯉꯝꯃꯀꯥꯟꯗ ꯄꯨꯔꯛꯏꯅꯤꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯌꯨꯛꯇ ꯄꯨꯡ 1-2ꯗ ꯊꯣꯛꯂꯛꯄꯅꯤꯅ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗꯣ ꯅꯪꯉꯔꯣꯏꯗꯅꯀꯣ ꯁꯨꯃꯥꯏꯅ ꯚ꯭ꯌꯨ ꯌꯦꯡꯗꯅ ꯍꯜꯂꯛꯑꯦꯀꯣ ꯂꯝꯕꯤꯗꯀꯣ ꯒꯥꯔꯤꯗꯁꯨ ꯐꯅꯌꯥꯝ ꯀꯨꯏꯅ ꯇꯨꯝꯊꯣꯔꯛꯑꯦꯀꯣ ꯑꯩꯗꯤ ꯌꯧꯔꯛꯑꯦ ꯔꯥꯕꯪꯂꯥ ꯕꯖꯥꯔ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯂꯩꯕ ꯃꯐꯝꯗꯨꯅꯤꯀꯣ ꯁꯤꯗꯒꯤ ꯈꯇꯪꯕꯨꯗꯤ ꯂꯥꯞꯄꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯣꯏꯁꯦ ꯔꯥꯕꯪꯂꯥ ꯆꯤꯡꯉꯦꯕꯀꯣ ꯑꯗꯨꯅ ꯏꯃꯥꯅ ꯗꯨꯀꯥꯟ ꯑꯃꯗ ꯏꯆꯦꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯀꯩꯅꯣꯗꯣ ꯉꯁꯥꯏꯒꯤ ꯁꯤꯗ ꯍꯤꯗꯥꯛ ꯊꯝꯃꯝꯒꯦꯅ ꯆꯪꯉꯝꯃꯤꯅꯤꯀꯣ ꯅꯣꯡ ꯇꯥꯕ ꯀꯥꯟꯗ ꯅꯤꯡꯈꯥꯏꯈ꯭ꯔꯤꯅꯤꯀꯣ ꯁꯤꯒꯤ ꯂꯝꯕꯤꯁꯦꯀꯣ ꯁꯨꯝ ꯊꯧꯔꯛꯑꯒ ꯂꯝꯕꯤꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝ ꯑꯃ ꯌꯣꯟꯕꯁꯨ ꯂꯩꯔꯝꯃꯦꯀꯣ ꯍꯥꯏꯗꯤ ꯑꯅꯧ ꯑꯄꯦꯠ ꯍꯤꯟꯖꯥꯡ ꯃꯌꯥꯝꯗꯣ ꯁꯤꯁꯦ ꯑꯣꯔꯒꯥꯅꯤꯛ ꯉꯥꯛꯇꯅꯤꯀꯣ ꯁ꯭ꯋꯥꯏꯒꯤ ꯈꯨꯡꯒꯪꯗꯒꯤ ꯄꯨꯊꯣꯔꯛꯄ ꯉꯥꯛꯇꯅꯤꯀꯣ ꯑꯩꯁꯨ ꯀꯩꯅꯣ ꯂꯩꯔꯛꯏꯀꯣ ꯇꯤꯜꯍꯧ ꯈꯔ ꯆꯅꯝ ꯈꯔ ꯑꯗꯨꯒ ꯀꯩꯅꯣ ꯍꯪꯒꯥꯝꯁꯤꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯌꯨꯝꯗ ꯂꯩꯔꯕꯅꯤꯅꯀꯣ ꯁꯤꯒꯤ ꯄꯦꯀꯦꯠꯇ ꯌꯥꯎꯔꯤꯁꯦ ꯍꯋꯥꯏꯖꯥꯔꯅꯤꯀꯣ ꯁꯤꯗꯗꯤ ꯀꯤꯅꯦꯃꯥ ꯍꯥꯏꯀꯣ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔ ꯆꯒꯦꯝꯄꯣꯝꯕ ꯆꯥꯒꯦꯅ ꯂꯩꯔꯛꯏꯅꯤꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯋꯥꯠꯄ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯍꯤꯟꯖꯥꯡ ꯊꯣꯡꯕꯗ ꯑꯗꯨꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯈꯔ ꯂꯩꯔꯛꯑꯦ ꯆꯦꯈꯥꯎꯁꯨ ꯐꯪꯗꯕꯅꯤꯅ ꯏꯁꯥ ꯏꯇꯣꯝꯇ ꯈꯥꯎ ꯄꯨꯔꯒ ꯆꯠꯆꯔꯤꯅꯤꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯕꯦꯟ ꯇꯧꯕꯅꯤꯅ ꯁꯨꯝ ꯊꯧꯔꯛꯑꯀꯥꯟꯗ ꯁꯨꯝ ꯂꯝꯕꯤꯗ ꯀꯩꯅꯣꯝ ꯂꯩꯔꯝꯃꯦꯀꯣ ꯂꯩ ꯌꯣꯟꯕ ꯃꯐꯝ ꯌꯥꯝ ꯐꯖꯕ ꯑꯃ ꯂꯩꯔꯝꯃꯦꯀꯣ ꯃꯤꯈꯩꯁꯦ ꯒꯥꯔꯤ ꯈꯥꯝꯃꯒ ꯂꯣꯏ ꯌꯦꯡꯅꯩꯀꯣ ꯁ꯭ꯋꯥꯏꯗꯩꯁꯦ ꯌꯥꯝ ꯀꯟꯅ ꯇꯥꯡꯕꯁꯨ ꯅꯠꯇꯦꯀꯣ ꯂꯨꯄꯥ 150, 200, 150 ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯃꯃꯝꯗ ꯑꯇꯥꯡꯕꯁꯨ ꯌꯥꯎꯋꯤ 1,200, 2,000, 3,000 ꯌꯧꯕꯁꯨ ꯌꯥꯎꯋꯤꯀꯣ ꯑꯇꯥꯡꯕ ꯄꯥꯝꯕꯤ ꯑꯗꯨ ꯃꯤ ꯃꯌꯥꯝ ꯑꯃ ꯒꯥꯔꯤ ꯈꯥꯝꯕ ꯀꯥꯟꯗ ꯂꯩꯅꯈꯤꯀꯣ ꯑꯗꯨꯝ ꯐꯖꯕꯅꯤ ꯌꯦꯡꯉꯨꯅꯦ ꯂꯩꯈꯩꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯃꯆꯨ ꯃꯆꯨ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯃꯄꯥꯟꯗꯅꯤꯀꯣ ꯁꯤꯅ ꯀꯦꯛꯇꯁꯀꯤ ꯄ꯭ꯂꯥꯟꯠꯇ ꯆꯤꯡꯉꯝꯒꯅꯤꯀꯣ ꯐꯦꯃꯤꯂꯤꯗ ꯁꯤ ꯂꯩꯁꯦ ꯁꯥꯠꯇꯣꯔꯛꯀꯥꯟꯗ ꯌꯥꯝ ꯐꯖꯕꯅꯦ ꯈꯨꯌꯥꯝ ꯑꯃꯅꯤ ꯌꯦꯡꯉꯨ ꯍꯥꯏꯕ ꯐꯖꯩꯌꯦꯕ ꯌꯥꯝꯅ ꯑꯩꯅ ꯑꯩꯈꯣꯏ ꯃꯥꯗ ꯐꯣꯟ ꯄꯤꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯤꯅꯤꯀꯣ ꯑꯗꯣ ꯐꯖꯅ ꯄꯥꯏꯔꯝꯗ꯭ꯔꯦ ꯑꯩꯉꯣꯟꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯟꯊꯣꯔꯛꯑꯣ ꯀꯩꯒꯤꯅꯣ ꯑꯣꯟꯊꯣꯔꯛꯇ꯭ꯔꯤꯗꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯣ ꯑꯣꯟꯊꯣꯔꯛꯑꯣꯏꯅ ꯍꯥꯏꯔꯤꯅꯤꯀꯣ ꯃꯉꯣꯟꯗ ꯈꯨꯐꯖ ꯑꯃꯅꯦ ꯍꯥꯏꯕ ꯂꯩ ꯃꯌꯥꯝꯁꯦ ꯌꯥꯝꯅ ꯇꯦꯛ ꯀꯦꯌꯔ ꯇꯧꯔꯀꯥꯟꯗ ꯊꯝꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯝꯃꯗꯤ ꯌꯥꯝ ꯀꯨꯏꯅ ꯆꯠꯅꯤꯀꯣ ꯍꯜꯂꯛꯑꯦ ꯌꯨꯝ ꯌꯧꯔꯦ ꯌꯨꯝ ꯌꯧꯔꯛꯄꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯏ ꯉꯁꯥꯏ ꯄꯨꯔꯨꯕ ꯄꯣꯠ ꯆꯩꯈꯩꯗꯣ ꯂꯣꯏꯅ ꯂꯧꯊꯣꯛꯑꯀꯥꯟꯗꯀꯣ ꯏꯌꯥꯝꯕ ꯑꯃꯅ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤ ꯂꯩꯔꯝꯃꯦꯀꯣ ꯌꯥꯝ ꯐꯩꯀꯣ ꯁ꯭ꯋꯥꯏꯒꯤ ꯃꯤꯈꯩꯁꯦ ꯍꯥꯏꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯍꯥꯏꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯝ ꯇꯧꯋꯤꯀꯣ ꯑꯗ ꯆꯠꯃꯤꯟꯅꯔꯨꯕꯅꯤꯅ ꯂꯩꯍꯧꯔꯒꯦ ꯊꯦꯡꯀ꯭ꯌꯨ ꯕꯥꯏ ꯕꯥꯏꯅ ꯍꯥꯏꯔꯀꯥꯟꯗꯀꯣ ꯃꯣꯏꯁꯨ ꯆꯠꯈ꯭ꯔꯦꯕ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦꯀꯣ ꯇꯨꯝꯁꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦꯀꯣ ꯅꯨꯡꯗꯥꯡ ꯇꯨꯝꯍꯧꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯋꯥꯏꯑꯦꯕ ꯍꯜꯂꯛꯄꯗ ꯑꯗꯣ ꯆꯠꯂꯨꯔꯤꯁꯦ ꯑꯩꯁꯨ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤꯀꯣ ꯆꯠꯂꯨꯔꯤꯁꯦ ꯆꯍꯤ 2-3 ꯁꯨꯔꯛꯀꯗꯧꯔꯕꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ ꯆꯠꯂꯨꯕꯁꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯆꯠꯍꯧꯗ꯭ꯔꯦꯀꯣ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯊꯣꯛꯑꯦ ꯑꯆꯥꯄꯣꯠ ꯆꯥꯅ ꯆꯥꯅ ꯅꯨꯡꯗꯥꯡ ꯀꯩꯗꯧꯗꯣꯏꯅꯣꯅ ꯈꯜꯂꯤꯅꯤꯀꯣ ꯋꯥꯔꯕꯅꯤꯅ ꯉꯟꯇꯥꯅ ꯇꯨꯝꯃꯒꯦꯅ ꯈꯜꯂꯤꯅꯤ
ꯅꯨꯗꯜꯁ ꯑꯃꯨꯛ ꯆꯥꯊꯣꯛꯎꯔꯦ ꯍꯧꯔꯒ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯊꯝꯖꯤꯟꯒꯦꯅ ꯐꯖꯅ ꯍꯥꯡꯗꯣꯛꯏꯅꯤꯀꯣ ꯄꯨꯡ 6:30 ꯇꯥꯔꯦ ꯏꯃꯥꯒꯤ ꯏꯟꯖꯥꯡ ꯊꯣꯡꯕꯤꯒꯦꯅ ꯇꯧꯔꯤꯅꯤꯀꯣ ꯑꯩꯗꯤ ꯆꯥꯔꯔꯣꯏ ꯅꯨꯡꯊꯤꯟꯗ ꯀꯩꯀꯩꯅꯣ ꯃꯌꯥꯝ ꯆꯥꯁꯜꯂꯨꯔꯕꯅꯤꯅ ꯏꯃꯥꯒꯤ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨ ꯃꯥꯟꯕꯤꯁꯤꯒ ꯕ꯭ꯔꯣꯀꯣꯂꯤꯒ ꯊꯣꯡꯒꯦꯀꯣ ꯏꯃꯥ ꯊꯥꯎ ꯉꯧꯗꯕ ꯏꯟꯖꯥꯡꯁꯦ ꯆꯥꯗꯦꯀꯣ ꯑꯗꯨꯅꯅꯤꯀꯣ ꯃꯥ ꯊꯥꯎ ꯉꯧꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯔꯤꯁꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯆꯥꯕ ꯐꯠꯇꯕꯅꯦ ꯁꯥ ꯉꯥ ꯆꯥꯗꯕ ꯃꯇꯝꯁꯦ ꯃꯥꯔꯆ ꯊꯥꯁꯤꯐꯥꯎ ꯑꯣꯏꯔꯝꯒꯅꯤꯀꯣ ꯃꯥꯔꯆ ꯂꯣꯏ ꯇꯥꯔꯗꯤ ꯑꯃꯨꯛ ꯆꯥꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯏꯃꯥꯁꯦ ꯁꯥ ꯆꯥꯔꯗꯤ ꯁꯥ ꯆꯥꯏ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯇꯦ ꯍꯦꯛꯇ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯆꯥꯗ꯭ꯔꯒꯅ ꯁꯨꯡꯆꯥ ꯆꯥꯗꯕ ꯇꯤꯐꯤꯟꯗꯣ ꯑꯃꯨꯛ ꯇꯩꯊꯣꯛꯑꯒ ꯊꯝꯖꯤꯟꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯅꯦ ꯑꯗꯣ ꯅꯨꯡꯁꯥꯗ ꯑꯣꯏꯅ ꯐꯧꯗꯣꯛꯑꯒꯦꯀꯣ ꯆꯥꯛ ꯂꯣꯏꯔꯦꯀꯣ ꯏꯃꯥꯒꯤ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯑꯩꯗꯤ ꯆꯥꯔꯛꯇ꯭ꯔꯦ ꯍꯜꯂꯛꯑꯒ ꯀꯥꯗ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯌꯦꯡꯉꯤꯅꯤꯀꯣ ꯑꯩꯒꯤꯁꯦ ꯃꯨꯛꯕꯥꯡ ꯌꯦꯡꯉꯤꯅꯤꯀꯣ ꯇꯦꯔꯦꯃꯦꯂꯤ ꯆꯥꯔꯒ ꯃꯨꯛꯕꯥꯡ ꯌꯦꯡꯉꯤꯅꯤ ꯁꯤꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝ ꯆꯥꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯦꯖꯤ ꯀꯌꯥꯅꯣꯃ ꯆꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯇ ꯀꯤꯖꯕ ꯑꯃ ꯌꯥꯎꯋꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯌꯥꯝ ꯏꯪꯉꯦꯀꯣ ꯉꯁꯤꯗꯤꯀꯣ ꯑꯗꯨꯅ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ